ngarang numidang walamda phongiba pandam pauchidagi miyamda paw lathokjari ahanbada khulai surrender tawbagi matam March 3 fawba sangdokkhre State Armory-dagi lut tawkiba amadi namduna lawkiba nongmaising pikhalakpagi matam March 3 fawba yaithokkhre Governor Ajoy Kumar Balana numit 3 nigi manungda lut tawkiba nongmaising pikhalaknaba tha asigi kunda chirol ama thoktuna khangankiba matam loikibaga loinana hairiba matam asida pikhatpa ngamhodabasingna March 3 fawbagi manungda masa masana pikhalaknabagi tamakta ngasi governor chirol ama thoktuna khanghanki governor ngasi thokiba chirol amada mamangda pikiba numit 3 nigi matam loikibaga loinana lut tawkiba nongmaising makha tana pikhalaknaba March 3 ki nungthil pung 3 fawba sangdoklei hairiba matam asigi manungda lut tawkiba nongmaising manak nakba police station outpost security force camda bisilaknaba khanghalakli hairiba matam asigi manungda masa laktuna surrender tawrabasingi mathakta makhal amatagi logi oiba action amata lauroi karigumba hairiba matam asigi manungda security force na thi humbagi thabak chathabada kanagumba lut tawgiba nongmaising pairamba thengnarabadi makoigi mathakta chap chaba action lawgani hairi loinana makha tana clarification ge damakta lanai gi mioisingna manak nakpa police station da natraga police control room gi number 9485280419 da pau phaunaba yagani hairi koki singda hayeng delhi da khongjang junction gadori kokijo women forum delhi amasung NCR na sinduna hayeng March amada kokijo community ki separate administration demand tawduna Delhi jantar mantar da khongjang junction gani hairi kokijo women forum nets and NRC na thaduroppa chirol amada minority kokijo tribal singi oina Indian constitution ki makhada legislature yawba union territory ama athuba matamda semgadawani haina center da demand tawbaga loinana arambai tengol ki illegal charter of demand da manipur gi governor na ayaba pikhiba yaningte state armory amadi police station tagi lut tawkiba autonomic weapon lising taruk henmana kokijo singi mathakta chathagiba attack kamari leinana casing CBI amasung NIA na laukat pangamdaba yaningte Davitek po hatpada senaba kumbi MLA gi PRO Mairembam Romesh amasung Sanasam Premchandra CBI NIA na phagat kadabani haiba demand tawtuna khongjanga si sangchin kadabani hairi makhataba pauda sympathy fangnaba arambai tingolna khulai kara sender tawsinabani kokijo lupsingna maral siri Manipur gi governor ga unaraba matungda arambai tingolna khulai kara surrender tawkiba adu sympathy fangnabani haina kokijo organization singna maral sirakli kokijo organization sing maru oina indigenous tribal leader forum amasung community and tribal unity ko tuna arambai tengolna nongmai jahum rom surrender tawkiba adu public image fangnaba amadi laiga ki sympathy fangnaba tawsinnaba thorang amani haina maral sirakli ITL lef amasung ko tu anina punna thadoropa chirol amana hai Imphal Valley dagi nongmai lising taruk rom lut tawkibagi manungda arambai tengolna sumnagi nongmai chani nifu taruk surrender tawkiba si apun balut tawkiba nongmai masingi sada manga romdani maramasina makhoina surrender tawkiba adu sympathy amadi legitimacy fangnaba thorang amani Manipur gi governor unaraba matungda surrender tarokpa asina makhoigi asengba motivation adu mayek sengna takli hairi kokijo community ki mioi chani kunthra hena hatkhiba adugi tekchak arambai tengolna pugadabani haina maral sibagaloina na kokijo gi oiba separate administration ama lehengadabani haina su demand tawri governor Ajoy Kumar Balana khulai surrender tawnaba numit 3 ni matam thakhiba adugi aroiba numitta arambai tengolna garang ahanba Manipur Rifles Battalion da nongmai chani nufu taruk surrender tawkibani Governor Ajoy Balana thasigi kunda chirol ama thoktuna numit 3 ni gi manungda lut tawkiba nongmai sing surrender tawrnaba matam thakibani hairiba matam asigi manungda surrender tawroktraba aduga security force na operation chathaba matamda thengnaba yawrabadi makhoigi patakta logi oiba akanba thabak laukat kani haina phongdokhi